Facebook da wakai ngang luba makte police na phababu yaning da phongdoktuna Churachandpur da irang haurakpadagi police personnel taret Nungna Panbadagi Sokle bus kaya akai atoi Thokhre communal gi oiba irang thokhan ba yaba ka henba wahi wata sing iraga social media da thagalubaga mari lainana Manipur police ki team amana New Delhi ge Kisangar second floor house number 429 dagi ngarang faraba Churachandpur district ke Malmon West dagi mag thangmang Haokip chahi kuntra ka taret apokpa M Lukhosai Haokip condition amata yauduna thadokadabani haiba davi tawduna miyam gi oiba rally ama chanaba honabada police na thingbadagi police amasung miyam gi marakta yamna chawna muknaba Thokhre ngasi ayuk pung 12 minute nifurom taba matamda Churachandpur gi Tuibong community hall da miyam pulaga rally ama chanaba sem sakhe rally adu chanabagi mari lenaba DC gi permit yaukide mafamduda executive magistrate Churachandpur yauna sangsin rally chatana bakhangan khe matamduda rally chatkadabagi sem saduna leriba miyamna khangauduna police tamna lepa laitana nung thajinduna landa silakhe maduda Churachandpur district police ki additional SP OC ingosa yauna police personnel taruk nungna panduna sokhi haire police na miyam gi irang adu laksinna bahonavada mob bomb amade tear gas na singba kaptuna tankhaina bahonakhe adubu police ki maikai tamna miyam thomjinduna nung leptana langsilakhe masida natana lambi da lakpa gari sing nungna thombagi thabak sathavada bus mari akai atoi Thokhre haujiksu masing yamlaba miyamna Churachandpur gi tuibong lambi DC office mamang na singba mafam sing thingjinbagi thabak sathari haire Churachandpur gi police ki maikai da ge Manipur gi DGP da henba police force thajin birakna ba khangan khre irang asiga mari leinana DIG ama Churachandpur damna changsin ba honavada changba ngamdabadagi hankhre haire Churachandpur police dagi phangba pawgi matungina de mayai ka ba yu thakpa naha kaya yauna makha na police station mamang da thomjin bagi thabak chathakhe loinana mak thangmang hauke police na phaba yaning de condition amata yauduna thadokadabani haiba kholau kaya su laukhi haire Nungna Panbadagi additional SP ge puk amade nangal ge sarukta sokhi aduga inspector ingochana oi thangba khudangi sarukta sokhe atai police personnel marisu hakchang ge mang thangba sarukta Nungna Panbadagi asok apan nangki haire panba yabadi makti Haokipna mahak masagi Facebook ta Manipur lengakna logi wangmada kaubru amadi thangjingna singba Manipur ge singi lam sing asida mafam aduda khunda duna leriba khunja singi ayaba yauduna lam khopsinna ba honare loinana Manipur gi chingi area singda MLRN LRA 1960 amasung Manipur gi merger sana de haiba wafam sing phongdok lubani masigi damak Churachandpur police na laukhatpa case amaga loinana police station asida lakna ba samon pibada lakhidavane makti bu police na samon thaduna kawi haiduna mahak pu sagatpa ngarang miyoi singna police station da thomjinduna irang sagalakpadagi police na tiar gas kaptuna irang laksinna bahona khiba laikhrabane Abdullah misigi achumba wayel fangalu haiba davi da khut thokna khre JC na Manipur pumba general strike laukthokre haukiba me taraga tarukta kaibung sana civil erektage tawasum apokpa MD Abdul Hakiman Lilong Nungai da laibang machegi yumda mamanaba singaloina chatkibadage fazil hauraga asi bhakchang oina phangkhiba yaripok sangamdabe Makha laikai dagi kori mayum Abdullah apokpa Abdul Barik mihat ki achumba wayel phangallo senaba sing ahak pasairak piyu haina ngasi lilong police ta miyam na thomjin khibada police na thingkhibaga loinana tear gas ka tuna miyam tan khai khibaga loinana nakalani gi marakta khut thongna rakpadagi police yauna miyoi khara asoka pan nang khrei mihat asigi matang da sem khiba JC na lakliba me kunga taret ki ayuk pung manga dagi me kunma pan ge ayuk pung manga phauba Manipur pumbada general strike chatharagani haina laukthokre JSC against the brutal killing of KM Abdullah na sinduna ngasigi lilong police tamna miyamna lakpada Yaripok Azad Higher Secondary School manakta police na thatuna thamke minute kunlom mafamduda ungkhanaraba tungda masing yamlaba miyam aduna police ki athingba du namkhairaga satke tungda Yaripok kaithel dasu police na thingna bahonarabasu miyam aduna namkhaiduna satke protester sing aduna waithau yaurokpada Manipur police ki maikai dagi tear gas sel kaya kapkhe loinana irang adu laksinke irang adu laksilaba tungda JSC ge co convener MK Raihan na paumi sing da phongdokhibada JSC na chumba wayel phangnaba changsinba khongjangda Manipur police na satharaki ba thawong si pen de misi asigi achumba wayel phangnaba
Makha taba khongjang oina lakliba May 13 ki ayuk pung 5 dagi May 18 ki ayuk pung 5 fauba Manipur pumbada general strike tawragani haina su phongdokhe panba yabade mihar asiga mari leinana Manipur police na miyoi taruk phaduna police custody da remand lauthaduna leiribane masagi loina bihar pagi maralda mapuroi bafare Bihar ki Sitamarhi district ke Punaura police station ki manung chana leiba Rampuri Purori west gi Alok Kumar Elias Bambam kauba miyoy ama masagi loina bi nupi hatpagi maralda Sitamarhi police line ke SI Rajesh Kumar lusingba Bihar police ki team na Manipur ki Kaksing district tagi fare haire fagalaba miyoy ase kumja 2019 da mahaki loina bi Anu Kumari bu hatpat senavani haire miyoy ase Sitamarhi police amade Kaksing police ki marakta cooperation pinaduna phagat pangamkhibane Manipur ki police ki maiki dagi Kaksing district ki SP LO Augustine Khongsai yauna Waikhonggi OC CH Sanjoy Khangan bamade Waikhong PSK SI Zibanna maruoiba thodang lawki haire fagalaba miyoy adu makha ain gi oiba thabak lawkhanaba Bihar da pukragani haire Manipur gi governor amasung chief minister na saruk yaduna Sirui festival hokdokre Lupa crore nifuga taruk changna Sirui heritage village laingak na semgalagane chief minister Manipur laingak ki tourism department na mapung oiba thodang lawduna ngasidagi hokduna numit marini sathagadaba Manipur gi khwaidagi chawba tourism festival ama oiriba state level Sirui Lily festival 2022 ase ngasi nungthel pung 2:15 taba matamda Manipur gi governor La Ganesh amasung chief minister N Biren saruk yaduna Ukhrul ge Sirui ground da hokdokre loina na lupa crore nifuga taruk sangna Sirui heritage village semgalagani haina chief minister N Biren Thokhre masu mamena thalaba phajaraba nat culture ga mari leinaba thauram sing kaya ga loina na ngasidagi pangthokpa haukiba Sirui Lily festival asiga mari leinana chief minister N Biren wangang laduna phongdokiba de Sirui festival asi mahakna Manipur gi chief minister ahanbu oikiba ing 2017 da Ukhrul ge Tangkhal Nagalong ground da mahakpu okpogi thauram ama pangthokhe thauram maduda Sirui Lily festival ase state level gi thakta pangthokani haiduna lauthokibadage pangthokpa haukibane adubu chahi ani covid laisana maram oiduna pangthokpa ngamkhidre Sirui Lily ase UK macha gym amade Frank kauba matai manau ani na English amaga chamapan humbudra ga tarukta puthoklam makoina Sirui Lily bu puthoklam damakta mana phangkhe tangkhul singgi thajana bigi matungin na nungsinajaba nupa nupi ani gi marakta nupa aduna Sirui chingda chatkibadagi halaktavadagi nupi aduna nupa adubu ngaina sikhiba matungda Sirui Lily olaki haibagi tangkhul singgi thajana ba ma lei hainasu CM na phongdokhe CM na makata na phongdokibade Sirui Lily bu state flower oina matam madugi laingak na laukthoklamba ase aduki matik thagatningai ne Ukhrul district da fangliba Nungbi Sapu Tangkhul Hui Sandang makhal ama leiriba se tangna phangba polam sing me hairiba polam sing ase mapung phana yokhat minanaba honamina si hai ke masida natana miyamna pamnaba tourist center ama oiriba Ukhrul da leiriba Tangkhui Cape ase mapung phaba tourist center ama oina balupa crore nipan sangna laingak na semgalagani hai ke CM na hai Sirui village ase heritage village amage thakta mapung phana semgana balupa crore nifugu taruki senpham laingak na sanction tawduna leire masugi mathakta center na Manipur da cable car project ani paikhatpagi ayaba pire cable car ase amana Manipur ge maming leiraba loktak pata ama aduga Ukhrul district ke Mahadev Ukhrul dagi Sirui phawbada cable car semganaba center gi mari leinaba authority da proposal Thokhre Masida natana Ukhrul Patrick College ase lupa crore yankhai changna university ki thakta mapung phaba infrastructure sing thamduna semgana bohonagani haina su phongdokhe ngasigi Sirui Lily festival hokdokpagi thoramda guest of honor oina Ukhrul district ki manungda lariba assembly kendra ge MLA sing amade chairman hill areas committee su saruk yakhibaga loinana special invitees oina minister amasung MLA kaya su saruk yakhe Aroi bada tabiri bapum namakpu thagat chari